ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯦꯔꯦꯇꯔ ꯃꯥꯂꯦꯝꯉꯥꯟꯕꯅ ꯏꯀꯣꯛ ꯃꯨꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯂꯪꯀꯩ ꯄꯨꯀꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯑꯁꯤ ꯇꯥꯔꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯒꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 11-12 ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯣꯁꯇꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ 17 ꯁꯨꯏ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤ ꯍꯣꯜ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯕꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯟꯅ ꯑꯗꯨꯃꯛ ꯇꯨꯝꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯍꯣꯁꯇꯦꯜ ꯅꯨꯄꯤ ꯄꯨꯂꯞꯁꯤꯡꯗꯨ ꯋꯥꯔꯗꯦꯟ ꯆꯤꯆꯦꯅ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯇꯨꯝꯂꯤꯕ ꯕꯦꯗꯇꯨꯒ ꯊꯪꯅꯕ ꯊꯣꯡꯅꯥꯎꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯊꯦꯡꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤꯁꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯅ ꯇꯨꯝꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗꯒꯤ ꯍꯧꯔꯒ ꯀꯥꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯈꯤ꯫ ꯑꯍꯤꯡ ꯑꯗꯣ ꯑꯩ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯆꯦꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯇꯝꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗ ꯍꯪꯉꯤ꯫ ꯃꯣꯏ ꯈꯔ ꯑꯃꯗꯤ ꯇꯥꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯊꯤꯟꯕꯁꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯁꯨ ꯄꯨꯡ 12:30 ꯍꯦꯛ ꯇꯥꯕꯒ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯄꯥꯟꯗ ꯀꯣꯏꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒ ꯆꯦ ꯋꯥꯔꯗꯦꯟꯒꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯃꯦꯗꯥꯝꯒ ꯆꯤꯆꯦꯒꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯁꯤꯟꯕꯒꯨꯝꯕ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯦꯗꯥꯝꯒ ꯆꯤꯆꯦꯒꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯅꯥꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯥꯕ ꯐꯔꯒ ꯆꯠꯂꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯍꯣꯁꯇꯦꯜꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯍꯪꯂꯛꯄ ꯃꯥꯜꯂꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯃꯌꯨꯝ ꯆꯠꯂꯨꯕꯗꯒꯤ ꯍꯣꯁꯇꯦꯜꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯣꯁꯇꯦꯜꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯂꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯀꯤꯈꯤꯅꯤ ꯈꯟꯕꯒꯤꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯌꯥꯎꯏ꯫ ꯃꯣꯏ ꯑꯅꯤ ꯇꯣꯏꯅ ꯂꯥꯏꯒꯤ ꯍꯦꯛ ꯇꯣꯡꯉꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯃꯨꯕ ꯃꯌꯥꯝ ꯂꯩ, ꯀꯤꯖꯩ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅ ꯂꯥꯛꯏ, ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯒꯤ ꯌꯨꯝꯕꯨꯗꯨ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯃꯥꯏꯕ ꯑꯃꯁꯨ ꯂꯝ ꯄꯤꯔꯒ ꯊꯝꯂꯤꯁꯤꯒꯤ ꯃꯔꯝ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯦ ꯑꯃꯨꯛ ꯅꯥꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯑꯅꯤ ꯌꯨꯝꯗ ꯄꯨꯂꯞ ꯍꯟꯕ ꯇꯥꯔꯛꯈꯤ꯫ ꯆꯦꯗꯣ ꯍꯤꯗꯥꯛ ꯆꯥꯕꯗ ꯐꯠꯇꯕꯗꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯄꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯨ ꯑꯉꯥꯡ ꯑꯁꯤꯕ ꯐꯨꯝꯐꯝꯅꯤꯅꯦ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯒ ꯊꯪꯅꯕ ꯂꯝꯗꯨꯁꯨ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯈꯟꯈꯤꯕꯁꯤꯡ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯟꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯤꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯥꯏꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯔꯥꯞꯄꯗꯒꯤ ꯍꯨꯝꯂꯛꯄꯅꯤ꯫ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯁꯪꯒꯥꯕꯒ
ahal adu yum mathak tagi taraga laikidre mayamna hainabada ahal duna yum duda tholakadaba dasalang manpunna masada sasinjaraga sikhibani haine pupu maibaduna chichi aikoi anigi jantra pirake aduga amuksu asumna hairake ahin thena nathanda mikap tholakpada laiganu jantra adu ek sikhibadagidi ngasi phawbada karimata toroktre isada aki akhang amata thengnabasu laikidre matang asida ahanba wari asi losinjare mathangda ani shuba wari asi mayam punna taminarasi haina ningsingjari wari asi asumna tawbani iyambasi sahi nifu changlapagi dasalan pham akanba oibani iyambasi tayar workshop tawbani moi imungdusu itaimado thawaimi mapan thu I haina amaiban hai aduna imung ado hana tawnaramdaba kharadi tawrakpagi amaibi yenglaga leiba matang noma itaimana kwa leiba chatpada maga chapmanaba nupi ama magi mamangda chatami matam aduda isagi imi oiraboi ningdana kharadi ngaklami yengmada ngasai isagi imini khalambado prapap chatki adudagi yumda hatu changlaki mataw aduda aidi kibda loiki aduda noma aigi nupana mikap tholakpa matamda aigi fabungda kanagumba ama changki hai matam aduda aigi nupana aibu hodolaga kaidorino ningla kansida hanglai matam aduda aina aidi karisu hogatina asumna haire matam aduda aidi swairawe khangde yumasi andakti managi iman manadre aina nomasu sak thonglingaida kanano amana yengduna leirami aidi angang oiraboi ningdana kaisu khande adubu aina sak thongba loiraba matungda angang adi kona ka amada leirami asumna sak thongba loiraga kona angang di sanaba satke habasi ningsinglei adudagi adum kiraktana imungda sangre khangdreda tam handakti ayamna kire nomasu tamona thabak halakpada gari phangre haduna khongna halakpa takhi aduna khongna tamna halakpada matamdo kharati thingjilam matamduda thingjilakpagi ichik chikpa matam su oi hanadagi kharaga da salaibaga manasum lakpada kharas thupna chikpagi oi lambi gi nakan amada mi yenglakpagi maongda yenglakki matam aduda aishu karisu khandana kana oida jano haina munne yengbani adugadi adum ukidre adudagi masidi yum yaunaba khara thuna satlake asi hai asum lakpada thong maya da leiba mangdo yaurakki mang adudagi aigi nupi manba amagi makhonda kapataki matam aduda aigi wakhalda kaino makhon asidi aigi nupigi makhon mali sidi ai yumda khara thuna chataba yaroi haina matam aduda ai akiba khangkidre aigi nupi adubo kamdorangani khanbada hatu lakpada yum phawdi yore aina thongal hek yaurakpada masa khangdaba ama imungdagi changkiba urami aina imung changbadadi aigi nupidi tummaga leirami matam aduda aina kanano hojita changkhrididi haina khalami adubu nupidadi kari swaramde asumna kiraba kaya nongmagi adum tawbe hinjilake aigi chahisu nipu hilakpagi dasa kharadi kokle nupisu aina yengba tomanbadagi kharadi fare adubu athengba matamda matumda thokpada karigumba kharadi ui haina adumang he hai adubu hojikti karisu tawdre aisu dasa kokle maso hojikti karisu tawdre asumna nungaina lekre mayam wari ahanba amadi anisuba wari asi taminarabadina nungai amadi nungaite habdu mayangdi opinion oina comment phongdokpiram Manipuri Langkai Puka YouTube channel ki maikai digi mayam gi damak nungai aba wari kya ama puduna laksage mayam madu tanda dingai biramo ngasi gi oinadi matang asidagi mayam bu kaina yathang nijari